ngasi nungthin pung 4:15 phawba sajibugi kunni pali matungdi kunga mathoni palani ngasi tang tare tha 4/2023 ing lebak pokpa numit asigoi brasifal miyam da pawdam jari ahamad lokho chaba mes rasi gi fal phingba thongna phudokpa amadi hoya phaba matang chade nangnabagi mateng lowba poram sindokpa ngang sakpadi aphaba mahi phangjagani leisa pakhangi oina ningba thungba wagani thoni polam leisini angangba bris rasi gi fal mai thiba leiroidaba numini aphaba thabak thoram sing panghoro wanom thonom kanagani thoram sinba hai sendong chawgani leisa pakhangi oina ningjaba thungani thoni polam lei angangba mithuna sing fal miyam gi mateng phangdraba suna sana nai loina bagi kan jagani ningmadumak pangbasu soidana mai pakani adubu huran badagidi siksillu leisa pakhangi oina harau jagani thoni polam lei higo kargara sigi fal miyam gi mateng na thabak laina pangani lan phangani angam banadi naral matkhini manak nakunu hoya pharunu naitom chatkanu leisa pakhangi oina nungsi maridi phari thoni polam leisini angangba singra sigfal ngakpa ngamnoidaba wa nganglabadi sokani akalla thogi thabakta yauru rabadi i tana sokani loksing chawbagi wadi taw leisa pakhangi oina tumina leitho thoni polam leisini angangba kanyara sigfal loksing phudokpa warbasu ningmadi laibak phabana thungani pausu nungaiba tagani arapa chatpa kanagani dachak narandi chatkani leisa pakhangi oina laibak kharidi phagani thoni polam leina pu kismis mathangda lokha chaba tullara sigi phal ninga nadaba naitom thau pangmana thoina mai pakadaba numini miyam loinabana kanaba phangloi huran badagi seksindaba tawganu leisa pakhangi oina yakayengna chatlu thoni polam lei higo Brisik rasik ful puning pena nungai jaba wakal su thokpa wanom thonom kanaba numini puning pha thabangam drabadi nacha nanai mayeng tagani leisa pakhangi oina ningma mapa sagani thoni polam leisini angang danura sigi ful lan mayeng khar taba yai thibo humba tanganu loksingdi mapan nairoi mingchat phangani tawbatabu